ꯀꯦꯂꯤꯆꯅꯥ ꯁꯤꯅ ꯎꯃꯣꯔꯣꯛ ꯇꯤꯜꯍꯧ ꯀꯩꯀꯥ ꯍꯥꯞꯄꯦ ꯀꯣꯕꯤ ꯅꯨꯡꯕꯤ ꯁꯤꯅ ꯃꯣꯃꯣ ꯊꯣꯡꯕ ꯃꯁꯔꯨꯝꯅꯦ ꯃꯣꯃꯣ ꯊꯣꯡꯕ ꯑꯗꯨꯝ ꯍꯥꯏꯒꯤ ꯋꯥꯅꯦ inspired by ꯆꯦ ꯁꯨꯖꯥꯅꯤꯌꯥ ꯁꯤꯅ ꯁꯤꯡꯖꯨ ꯁꯤꯁꯦ ꯃꯪꯒꯟ ꯁꯤꯡꯖꯨꯅꯦ ꯁꯤꯅ ꯑꯂꯨ ꯆꯣꯞ ꯐꯝꯅꯥꯗ ꯍꯥꯞꯄꯒ ꯆꯥꯒꯗꯧꯔꯤꯕꯅꯤ and this is ꯉꯥꯅꯨ ꯊꯣꯡꯕ ꯊꯕꯤ ꯈꯥꯕꯩ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯃꯣꯃꯣ ꯊꯣꯡꯕꯁꯦ ꯉꯁꯥꯏ ꯍꯥꯞꯈ꯭ꯔꯁꯨ ꯍꯥꯞꯈ꯭ꯔꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯆꯦ ꯁꯨꯖꯥꯅꯤꯌꯥꯅ ꯇꯧꯕꯗꯣ ꯃꯥꯅ ꯃꯥꯏ ꯃꯇꯧ ꯇꯝꯖꯕꯅꯤ ꯑꯗꯣ ꯃꯁꯔꯨꯝꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯩꯈꯣꯏꯅ ꯌꯦꯔꯨꯝꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤ ꯇꯣꯃꯦꯇꯣ ꯃꯌꯥꯝ ꯄꯨꯔꯥ ꯒ꯭ꯔꯥꯏꯟ ꯇꯧꯔꯒ ꯍꯥꯞꯆꯕꯅꯤ ꯇꯣꯃꯦꯇꯣꯕꯨꯗꯤ ꯒ꯭ꯔꯥꯏꯟ ꯇꯧꯗꯦ ꯇꯣꯃꯦꯇꯣꯗꯤ ꯑꯗꯨꯝ ꯉꯧꯕꯗ ꯃꯊꯟꯇ ꯑꯗꯨꯝ ꯆꯅꯝ ꯇꯤꯜꯍꯧ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯒ꯭ꯔꯥꯏꯟ ꯇꯧꯔꯒ ꯍꯥꯞꯆꯔꯒ ꯊꯣꯡꯖꯕꯅꯤ ꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕ ꯁꯤꯅ ꯁꯤꯡꯖꯨ ꯍꯩꯕꯤ ꯃꯅꯥꯒ ꯃꯪꯒꯟꯒ ꯁꯤꯅ ꯑꯂꯨ ꯆꯣꯞ ꯁꯤꯅ ꯊꯕꯤ ꯑꯗꯨꯒ ꯀꯦꯂꯤꯆꯅꯥ ꯌꯥꯝꯅ ꯄꯟꯊꯗꯕꯤꯗ ꯆꯥꯔꯁꯤ ꯃꯔꯝꯗꯤ ꯑꯩ ꯇꯤꯟꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯑꯩ ꯊꯕꯤ ꯌꯥꯝꯅ ꯆꯥꯒꯦ ꯅꯪ ꯀꯣꯊꯔꯛꯑꯣ ꯀꯣꯠꯂꯒ ꯍꯧꯗꯣꯡꯅꯦ ꯃꯣꯃꯣꯁꯦ ꯑꯩꯈꯣꯏꯅꯅꯦ ꯌꯨꯝꯗ ꯁꯦꯝꯖꯕꯔꯒ ꯆꯥꯕꯁꯨ ꯌꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯇꯟꯗꯅꯅꯦ ꯕꯤꯛ ꯐꯦꯠ ꯃꯣꯃꯣꯗꯒꯤ ꯑꯩꯈꯣꯏꯅꯅꯦ ꯁ꯭ꯇꯤꯝ ꯇꯧꯗꯕ ꯃꯣꯃꯣꯗꯨꯅꯤꯀꯣ ꯑꯗꯨ ꯉꯥꯡꯉꯨꯀꯣ ꯑꯗꯨ ꯍꯥꯞꯇꯦꯕ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯎꯋꯦ ꯃꯦꯝ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯃꯣꯔꯣꯛꯀ ꯆꯞ ꯆꯥꯔꯦ ꯑꯗꯨ ꯌꯥꯝ ꯁꯥꯗꯅ ꯄꯥꯈꯠꯂꯒ ꯃꯣꯃꯣ ꯃꯌꯥꯝꯗꯣ ꯍꯥꯎꯔꯦ ꯃꯁꯛꯇꯤ ꯊꯤꯕ ꯍꯥꯎꯗꯤ ꯍꯥꯎꯕ ꯁꯤ ꯄꯨꯂꯞ ꯆꯦ ꯁꯨꯖꯥꯅꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯅꯧ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯈꯨꯍꯥꯎꯁꯦ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯈꯥꯏꯕꯅꯦꯕꯀꯣꯈꯨꯍꯥꯎꯁꯦ ꯃꯁꯔꯨꯝꯁꯦ ꯑꯩꯈꯣꯏꯅ ꯁꯤꯔꯣꯏꯀꯣ ꯇꯧꯔ ꯍꯥꯞꯄꯅꯦ ꯁꯤꯗ꯭ꯔꯦ ꯈꯔ ꯍꯥꯞꯆꯜꯂꯝꯒꯅꯣ ꯑꯗꯣ ꯈꯪꯗꯦꯀꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯤ ꯑꯗꯨꯝ ꯇꯠꯂꯦ ꯈꯪꯕꯤꯔꯣ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯔꯤ ꯇꯧꯔ ꯑꯗꯣ ꯁꯤ ꯃꯍꯤ ꯄꯨꯔꯥ ꯀꯪꯊꯣꯛꯈ꯭ꯔꯦ ꯊꯣꯝꯃꯦ ꯉꯁꯤꯗꯤ ꯈꯔ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯁꯥꯏ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯥꯕ ꯑꯣꯏꯗꯤ ꯌꯦꯔꯨꯝꯁꯦ ꯍꯥꯞ ꯕꯣꯏꯜꯅꯦꯕ ꯑꯗꯨꯒ ꯀꯛꯑꯒ ꯍꯥꯞꯄ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ ꯃꯣꯔꯣꯛ 13 ꯆꯤꯂꯤ ꯄꯦꯁꯁꯨ ꯃꯣꯔꯣꯛ 19 ꯑꯩꯅ ꯍꯥꯞꯄꯔꯣꯏꯅ ꯊꯝꯃꯝꯕ ꯑꯃ ꯅꯪꯅ ꯍꯥꯞꯆꯜꯂꯛꯄꯗꯣ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯍꯥꯞꯄꯦ ꯈꯔ ꯉꯥꯡꯅꯕ ꯇꯧꯕꯅꯦ ꯑꯗꯨ ꯃꯁꯔꯨꯝ ꯍꯥꯞꯆꯟꯕꯗꯒꯤ ꯉꯥꯡꯗ꯭ꯔꯦ ꯃꯣꯃꯣꯁꯨ ꯑꯉꯥꯡꯕꯅꯦ ꯕꯤꯠꯔꯨꯠꯀꯤ ꯐꯨꯗ ꯀꯂꯔ ꯅꯠꯇꯦꯀꯣ ꯍꯦꯜꯗꯤ ꯁꯤꯅ ꯍꯥꯞꯄꯒꯦ ꯑꯁ ꯅꯤꯡꯕ ꯊꯨꯡꯉꯣꯏꯍꯦ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯀꯣꯇꯔꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯍꯥꯞꯄꯧꯔꯥ ꯎꯃꯣꯔꯣꯛ ꯌꯥꯔꯅꯤ ꯋꯥꯎ ꯎꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯁꯤꯡꯖꯨꯗꯨꯅ ꯅꯪꯅ ꯍꯥꯞꯄꯛꯇꯣꯏ ꯋꯥꯅꯤ ꯀꯦꯂꯤꯆꯅꯥꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯕꯤꯖꯨꯒꯣꯕꯤꯟꯗꯒꯤ ꯁꯤꯁꯨ ꯆꯥꯍꯧꯔꯁꯦ ꯕꯤꯖꯌꯒꯣꯕꯤꯟꯗ ꯆꯤꯟ ꯁꯥꯔꯦ ꯎꯃꯣꯔꯣꯛ ꯊꯦꯡꯉꯨꯔ ꯃꯥꯜꯂꯦ ꯎꯃꯣꯔꯣꯛ ꯃꯅꯝꯁꯤꯒꯅꯦ
너는 살이 딱 자자이도 이반이 잘 로이도. 그렇죠. 지금 다 바꿔다 바꿔라. 바꿔라. Thôi. Acho diffuser nè. Khẩu vậy. Nganong di alo. Wala daw gino. Shigira. Namin sa to kinahalan ni. Wow. Namin siya juga habo ya ba. Siya. Kaya, tayo. Hầu đi bạn. Hawaii mangan nè, Kobe nè, hay bi mana nè, đấy man, Shinju. Rồi, Shinju hào đấy. Mua chụp bia này. Hào đấy, aduh sakit ang tadahan sila ba? Tâm thật đơn giản. Ano chọc kang ano ba fusion? Ano sa sako na. Wow, bay wow. Xì cái đó hình của tôi không được bông xa ra ya này ya được. Irang, may baki irang mata sila. Hầu rồi, mà xuống rồi. Hầu rồi. Chị làm toàn ở bên có bao không? Sila. Nang napiyata daw. Rồi sẽ lập cái gì mà bùi ta đây này. Mà mushroom. Hào đấy. Nam su. Mấy tao đâu Sabi ko, ano ko na bibigyan na ng mamahaw em sa dahil may nam sao. Hãy học cho bảo nên là kẻ phù bi phù dâu. Hết hầu là bạn đi làm cái câu rồi. Sao kìa? Các chị. Không có chơi cay thì ở ngoài. Momo ibani cay thì cần tôi nhỉ. Mình không được bằng này. 아저씨 뭐 통 해보더라고. Ako 공감돼. 누가 안 되기 뭐 멋있게 했다고 내가 비열 비. Masakti thì hầu với rồi à. Hầu với chị này trong thịt. Ghê. Wow. Last. Sao phải là đi. Sao này bạn. Wow rồi. Sao? Đi. Mới đi học bậc tay nè. Yum lâu rồi. Bây giờ mới đi về đi người. Em mới đằng xa thằng này. Sao rồi. Làm gì tôi không bực bực xa. Lệ xa đây. Wow rồi. Lihat sini Saki.
ꯁꯤ ꯂꯦꯛ ꯂꯦꯛ ꯆꯥꯏꯁꯦ ꯑꯗꯨꯝ ꯈꯪꯉꯣ ꯆꯣꯞꯁꯨ ꯍꯥꯎꯋꯦꯀꯣ ꯁꯤꯡꯖꯨꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯏ ꯉꯝꯗ꯭ꯔꯦ ꯆꯥꯄꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣ ꯁꯤꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯁꯤꯅ ꯌꯥꯔꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯆꯥꯛ ꯑꯃꯨꯛ ꯆꯥꯏꯌꯦꯅ ꯁꯤꯗꯤ ꯉꯥꯅꯨ ꯃꯈꯣꯡ ꯅꯠꯇꯦꯀꯣ ꯌꯦꯟ ꯃꯈꯣꯡꯅꯦ ꯑꯩ ꯉꯥꯅꯨ ꯃꯈꯣꯡꯗꯤ ꯆꯥꯗꯦ 이반이 따따따따 빠트려가면 ꯉꯥꯡꯇꯣꯏꯅꯦꯕ ꯉꯥꯅꯨꯁꯤꯕꯨ ꯁ꯭ꯄꯨꯟꯅ ꯆꯥꯒꯗ꯭ꯔꯣ ꯉꯥꯅꯨꯁꯤꯁꯨ ꯁ꯭ꯄꯨꯟꯅ ꯆꯥꯎ ꯍꯥꯏꯔꯗꯤ ꯒꯧꯔꯤꯗ ꯍꯥꯏꯌꯨꯔꯥ ꯒꯧꯔꯤꯗꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯒꯧꯔꯤ ꯀꯧꯕ ꯃꯤ ꯁꯥꯎꯗꯣꯏꯅꯦ ꯌꯦꯡꯉꯣ ꯁꯥꯎꯅꯨꯀꯣ ꯑꯩꯈꯣꯏ ꯒꯧꯔꯤ ꯀꯧꯕ ꯃꯆꯤ ꯑꯃ ꯂꯩ ꯌꯥꯝ ꯆꯥꯎꯋꯣ ꯑꯗꯨꯒꯤꯗ ꯀꯅꯥ ꯉꯥꯅꯨ ꯆꯥꯔꯣ ꯍꯥꯏꯕꯗꯨ ꯆꯥꯔꯦꯀꯣ ꯌꯥꯝ ꯍꯥꯎꯔꯦ ꯃꯣꯃꯣ ꯃꯁꯔꯨꯝ ꯊꯣꯡꯕꯁꯦ ꯃꯁꯔꯨꯝ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯇꯧꯔ ꯂꯣꯏ ꯐꯨꯜꯂꯦ ꯃꯣꯔꯣꯛ ꯁꯥꯕ ꯑꯗꯣ ꯉꯥꯅꯨꯁꯨ ꯆꯥꯛ ꯍꯥꯞꯊꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯩ ꯌꯦꯟ ꯃꯈꯣꯡ ꯀꯤꯂꯤꯆꯅꯥꯁꯨ ꯌꯥꯝ ꯑꯃꯁꯨ ꯍꯥꯎꯔꯦ ꯆꯥꯈ꯭ꯔꯦ ꯀꯤꯂꯤꯆꯅꯥꯁꯤꯅ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯒꯤ ꯑꯣꯇꯣ ꯃꯅꯥꯛꯀꯤꯗꯒꯤ ꯑꯗꯨꯏꯗꯨꯒ ꯁꯤ ꯑꯇꯩꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯔꯦꯁꯤꯄꯤ ꯂꯩꯕꯤꯔꯁꯨ ꯀꯃꯦꯟꯇ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥꯖꯕꯤꯔꯝꯃꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝ ꯃꯐꯝꯗ ꯄꯨꯅꯝꯖꯔꯤ